ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯀꯨꯟꯊ꯭ꯔꯥꯃꯥꯄꯟ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯃꯅꯤꯄꯨꯔꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯃꯗꯤ ꯑꯆꯧꯕ ꯀꯔꯕꯥꯔꯋꯥꯂꯥ ꯃꯥꯔꯋꯥꯔꯤꯁꯤꯡꯅ ꯐꯧꯁꯤꯡ ꯊꯥꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯝꯗꯝ ꯑꯁꯤꯗ ꯆꯦꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯨꯛꯆꯥꯛ ꯑꯁꯤ ꯇꯥꯡꯂꯛꯄ ꯑꯃꯗꯤ ꯐꯪꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯅ ꯏꯍꯧ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯒ꯭ꯔꯤꯝꯁꯟꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯄꯦꯟꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯅ ꯗꯤꯁꯦꯝꯕꯔ 12, 1838ꯗ ꯌꯥꯝꯂꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯁ꯭ꯇꯦꯠ ꯗꯔꯕꯥꯔ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯊꯣꯛꯈ꯭ꯔꯕꯁꯨ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗꯕ ꯃꯤꯁꯇꯔ ꯁꯥꯔꯛ ꯗꯔꯕꯥꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯕꯨ ꯅꯨꯄꯤꯁꯤꯡꯅ ꯐꯥꯈꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯆꯥꯛ ꯇꯥꯡꯕ ꯑꯁꯤ ꯂꯦꯞꯅꯕ ꯇꯛꯁꯤꯟꯈꯤ ꯑꯃꯁꯨꯡ ꯅꯕꯗꯤꯞꯇ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯕꯨ ꯇꯦꯂꯤꯒ꯭ꯔꯥꯐ ꯇꯧꯅꯕ ꯇꯦꯂꯤꯒ꯭ꯔꯥꯐ ꯑꯣꯐꯤꯁꯇ ꯃꯍꯥꯛꯄꯨ ꯄꯨꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯇꯛꯊꯣꯛꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯤꯄꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯅꯆꯤꯡꯕ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯀꯌꯥ ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯁꯨ ꯅꯨꯄꯤ ꯂꯥꯜ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯏꯃꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯨꯄꯤ ꯂꯥꯜ ꯅꯤꯡꯁꯤꯡ ꯂꯝꯖꯦꯜ ꯄꯥꯡꯊꯣꯛꯂꯤ꯫